ꯀꯩꯒꯨꯝꯕ ꯀꯪꯒ꯭ꯔꯦꯁꯅ ꯁꯦꯟꯇꯔꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯛꯑꯒꯗꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤ ꯁꯣꯔꯠ ꯇꯥꯏꯝꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯤꯕ꯭ꯔꯣ ꯑꯣꯖꯥ? ꯑꯩ ꯌꯥꯝ ꯆꯥꯎꯅ ꯂꯩꯖꯩ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯁꯦ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯁꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯦ ꯁꯣꯏꯗꯅ ꯄꯥꯏꯒꯅꯤ, ꯁꯔꯀꯥꯔ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ꯫ ꯑꯗꯨ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯦꯇꯥꯗ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯍꯧꯖꯤꯛ ꯑꯈꯟꯅꯅ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯍꯨꯠꯁꯤꯡꯒ ꯑꯈꯟꯅꯅ ꯎꯅꯖꯔꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯒ ꯑꯐꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯈꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯃꯤꯌꯥꯝꯗ ꯄꯤꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯉꯁꯤ ꯑꯈꯟꯅꯅ ꯎꯅꯖꯔꯤꯕꯁꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯗꯒꯤ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯣꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯔꯝꯂꯕ ꯑꯣꯖꯥ ꯑꯪꯊꯥ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯣꯖꯥ ꯀꯣꯟꯊꯧꯖꯝ ꯇꯣꯝꯕꯤꯁꯤꯡ ꯃꯤꯌꯥꯝꯅ ꯑꯪꯊꯥ ꯇꯣꯝꯕꯤ ꯍꯥꯏꯔ ꯈꯪꯅꯕ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯣꯖꯥꯗ ꯈꯪꯖꯅꯤꯡꯕꯁꯤ ꯑꯣꯖꯥꯁꯤ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯖꯤꯂꯥ ꯄꯔꯤꯁꯠꯁꯤ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈ꯭ꯔꯦ, ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗꯁꯨ ꯑꯃꯨꯛꯀ ꯃꯤꯍꯨꯠ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯤꯕꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯥꯟꯗꯝ ꯈꯔ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯣꯖꯥ꯫ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯃꯌꯥꯝ꯫ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ 12ꯔꯛ ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯗ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯆꯔꯛꯄꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯤꯕꯝ ꯇꯥꯗꯅ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯇꯕ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃꯗꯨ ꯑꯣꯏꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅ ꯃꯥꯡꯑꯣꯏꯅꯔꯀꯥꯟꯗ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯒꯦꯗꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝ ꯆꯣꯡꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯄꯥꯟꯗꯝ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ꯫ ꯑꯣꯖꯥꯁꯤ ꯀꯔꯝꯕ ꯄꯥꯔꯇꯤꯗ ꯑꯣꯖꯥ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯖꯥꯅ ꯀꯦꯟꯗꯤꯗꯦꯠ ꯂꯧꯊꯣꯛꯈꯤꯕꯗꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯕꯦꯅꯔ ꯃꯈꯥꯗ ꯂꯧꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯈꯤ ꯑꯣꯖꯥ꯫ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯇꯤꯀꯦꯠꯁꯤ ꯑꯣꯖꯥꯅ ꯐꯪꯗꯦꯅ ꯈꯜꯂꯁꯤ ꯑꯣꯖꯥ, ꯐꯪꯗꯦꯅ ꯈꯜꯂꯒꯗꯤ ꯑꯣꯖꯥ ꯃꯤꯈꯜ ꯊꯦꯡꯅꯕꯁꯤ ꯇꯣꯛꯇꯣꯔꯤꯕ ꯑꯣꯖꯥ ꯀꯔꯤ ꯋꯥꯈꯜ ꯂꯩꯒꯦ ꯑꯣꯖꯥꯒꯤ? ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯔꯤꯕ ꯅꯍꯥꯟ ꯑꯩꯒꯤ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯣꯐ ꯀꯦꯟꯗꯤꯗꯦꯆꯔ ꯂꯥꯎꯊꯣꯛꯆꯈꯤꯕꯗꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯃꯈꯥꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯗꯨꯒꯨꯝꯂꯕ ꯁꯤꯝꯕꯣꯜꯒꯤ ꯃꯈꯥꯗ ꯑꯩꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯍꯥꯛꯅ ꯁꯥꯡꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯊꯕꯛ ꯇꯧꯖꯔꯛꯄ, ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯥꯔꯇꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥꯗ ꯊꯕꯛ ꯌꯥꯝ ꯁꯥꯡꯅ ꯇꯧꯖꯔꯛꯑꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤ ꯑꯩꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯇꯤꯀꯦꯠ ꯑꯁꯤ ꯄꯤꯕꯤꯔꯛꯇꯨꯅ ꯑꯩꯍꯥꯛ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯤꯝꯕꯣꯜ ꯃꯈꯥꯗ ꯚꯣꯠ ꯁꯣꯏ ꯊꯦꯡꯅꯖꯒꯅꯤꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯇꯤꯀꯦꯠ ꯄꯤꯕꯤꯔꯛꯇ꯭ꯔꯒꯗꯤ ꯃꯤꯔꯦꯞꯇꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯖꯒꯅꯤ꯫ ꯑꯗꯨꯝ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯗ ꯑꯗꯨꯝ ꯑꯣꯏꯒꯅꯦꯕ ꯃꯤꯔꯦꯞꯇꯤ? ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯑꯩ ꯃꯤꯔꯦꯞꯇꯤ ꯁꯣꯏꯗꯅ ꯑꯣꯏꯖꯒꯅꯤ꯫ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯃꯤꯈꯜꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯃꯗꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯀꯩꯀꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯨꯝꯕ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩ ꯑꯣꯖꯥ? ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯅ ꯄꯟꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯉꯁꯤꯃꯛꯁꯤ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯃꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯒꯃꯦꯟꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ, ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏꯅ ꯐꯅ ꯌꯦꯡꯅꯤꯡꯉꯥꯏ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯄꯣꯂꯤꯁꯤ ꯂꯩꯇꯕꯒꯨꯝꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯇꯕꯗꯧꯅ ꯇꯧꯕ, ꯉꯥꯒꯤ ꯇꯧꯅꯤꯡ ꯇꯧꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ, ꯏꯃꯥ ꯏꯆꯥ ꯄꯨꯝꯅꯃꯛꯇꯒꯤ ꯍꯧꯔꯀꯥꯟꯗ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯀꯌꯥꯁꯤꯡ ꯍꯧꯔꯀꯥꯟꯗ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯤꯔꯝ ꯑꯃꯠꯇꯗ ꯐꯠꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ꯫ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗ꯭ꯔꯦ, ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕ ꯉꯥꯛꯇ ꯑꯣꯏꯔꯛꯄ,
सिगुम्बा नारोलसिंग कांगाउनबगी केनोम लाकपसिदा सुमाइना खल्लकांदा अयाक करिगुम्बा खरदी अयाकना करिगुम्बा म्यूट ओइबा फंगलगदी सुंसोय सोदना सिगुम लैबाकी शांति पुरनबा शांति हंजलनबा होनबा मतमदा सुंसोय सोदना सबु दायित्व लौजगे खनना अयाक खंजरी लोइना केंद्र सिगिसु हौजे हौजे खोई लेबा खोई अंद्रो केंद्र से येंबदा तोपा केंद्र सिंग चांगदम नरुबतदी हाइनिंगाई लेतना सोपा केंद्र मा हाइबदु ओइरे अखोइदा ngasidagiना चाही निफुगी ममांगदा कुंथागी ममांगदा लेरंबा अखोइगी केंद्रगी फिबमदो अदुमक हंजिलगा तुम लेरे लंबी थोंग हौजिकसु अखोने येंबदा एकता इसम समना लंबी थोंग फत्तबसिना मरम ओरकांदा असौबा अखोइदा अवाबगी असिगुमलबा नुंगाइतबगी चाखुटपगी ममी क्या लेतबजों तवी मरुइना खुंगंग चाखुटना लेबाग मा चाखुटलोइदबा हाइबा फिरमसिदा अखोइगी अंद्रो केंद्र सिमक्ति यामने हेन्ना तुकी मतिक चाखुटरे लंबी थोंग हौजिक येंबीबद खंगनी पुनमनसु हाइनरी प्रजा पुनमनसु उबिरबा अखोइ इसानसु थेंगनरिबा मयामसिंगसे अतुकी मति हिरम पुनमक्ता चाखुटपगी अमदे अहेनबा चाखुट लमजेनोमदा मांगलोमदा चक्सिनबगी महत्ता तुंगलोमदा हनन लाकपगी मवोम लेबसे कई मयामनि मिट ओइबा फंगजरगदी सुंसोय सोदनमकी यामना अतो अतोपा केंद्र सिंग येंगबा मतमदा हेना चाखुटपा केंद्र मो हेनबगी पांदमदुदा अयाक असिगम मिरेबसि थेंगनजगेन खंजबन सोदनमकी हाइबा थबकसिंग असि पांथोकजगनी याम फजै ओजागी वखलोंजी सोइदना पंगथोलगदी ओजा ख्वाइदगी यामना प्रजागी लेबा फबनी अदुबो ओजा हौजिकसी कैंडिडेट मखैसी ओजा अयामबना फोल्स प्रोमिस हाइतारे ओजा लान वसप्पा आइदि प्रजादगी भोट लौब ngamnanaba तात तौ हाइतारे ओजा भोट कादिंग मांगदना भोट तौकुनि अदा तौकुनि हाइबसि पंगाइ हाइजिनबा दु काखरबा मतुंगदना हाना आइना हाइखिबदो वसक्तो ngakta haitare oja haibagi sigi faisi matang chatnabi amoina manipuri yam kana chatharli oja sai matang da oja su tawgani ai nu ji mayam ma haibi ki oja na kendra ki manipur ki ofam kitang thambi oja sai matang ji ayagi samaki oinadi sigumba singsi yamna summi koi maksu haiba miyam gi mirep am oidingi tanja dai horga ikoi su mirep oiba mihut oirba kangbu singsi adum pendaba mayam am su lejeriban adun masiguma mayam singse ayhangna ngasigi miyamgi mafamda karimba mikhalasi mai palagadi adumakti ai ifamdagi karimba amta lan amadi hajin bangakta tawdana ya tawjaroi sungsoi chadamaki yang ngasi miyamgi mangda ai thamdaga da afamsing aingonda leiriba karimba chawat thorangi waro hiram punamakta lebak sigi oiba shanti raksagi film do oiro punamak ai थेंगनबम थोपा अदुग तोगम तोगि थौदमक्ति आई सुंसोय सोना पांथोक जगनी आई सोदनमकी मदु कईगम हाइजिन बत तोक्सिन बत लेजरो जिक्सोदा चटना बियम ओइना मिखलदा सेल चाउं चाउं थादबोजा चकजा हाइजानबा पार्टी तो होनबा अदगी दरकार ओइदबदा निशा मखल कया कि निशा पहिरगा इंखला इबन हासिन ngawhalaga बोटना बोटनाबा सिमबा सेल यामना थादगिबना मरम ओइरगा हाइ बोट कारबा मतुंगदसु development की थबक निंग तमना तौबंगम दबाई बिदि आई चंगखिबा पैसादो हान हंजिनब होटनबरोमदो इनो होटनरपा भोट काखि सिंसिनोजा मसिन मरम ओइरेगो यारिबो मकै भोट मिखल द सेल चंगदनबा हाइदना हुजिक याना कना तौ स्वाइ मतंगी दो जागी सु बखम कितंग थांबि मसि तसेंना हुजिक तेलेबाक द सेल थुंगी फिल्म सो दुकिम ति गुवारे अदुगा मिखल द मेरेप ओइना थेंगनगने थोक्सर इबा याकसु मसिद याम हेना सौबा चादिंग म तौदना बो थेंगनबदि आई सामकी ओइनसु पामजति अदुगा मदुमक्सु तंगाइ फतबा खरा चा पानी खरा तौनबगी वानतना याम हेना चक्चा हाइजानबा चौ चौबदि यांग मसि गी अपामबसि आइगिसु लेजति अदुना तौगेसु खनजति तौबदबो हयेंग हौजौजि आइना आइgi हंतकी इलेक्शन सिदा आई ममांगदा पंचायत के प्रधान जिला परिषद पुनम ओइरको मतमदा आई इलेक्शन मयाम तौगी मतमदा आई केंद्र की प्रजा सिंगसु खंबिरमनि निशा चाबगी मतंग हाबिसि नारोल सिंगसे आई नोमता निशा मत यावरकांदा हाइबदि कना कना गुमन तौनरिबा निशा चासन थक्सन बगी आई करी ममत यावखिदि अदुन मखा तारपदा हंतकी आइना थेंगगदो इलेक्शन असदसु या निशा हाइबि निशासे करी मम मखलतगी मरुइने युन सिंग करी ममत यावदा थेंगनबदुमलबा मिखलमा सोदमगी ओइनबाइना याकी चमिनजरिबा आई कलिक पुनमक जोइन थमजुन लाक्से वाफम नेदुन मसि मदे करिमते यावजरो अजा हौजिकसे मणिपुरदा खोगी हौकिबा कुमजा सोलिसिंग अनि के सुमन कुलुमदोगी मेगी तांग अहमदगी मैतै अमदि कुकी की मरकता इरांग हौरगा ngasi अफोबदा सै ओम हेला फौबदा नेता दबा फियमदा तुकिमते अवाबा कया मयुकनरी हाइबा सिगी वरोसिन प्रोक्ट्रिंग तलक्सिदा अमुका हौजिकसे कुकी अमदि नगागी मरकता
ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌꯥ ꯐꯪꯉꯒ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗꯅꯤ ꯂꯩꯔꯤꯁꯤ ꯂꯝꯕꯤ ꯊꯣꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗꯁꯨ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯂꯩ ꯁꯦꯟꯇꯔꯗꯁꯨ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯂꯩ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅꯤ ꯂꯩꯔꯤꯁꯤ ꯑꯗꯨ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕ ꯏꯁꯇꯦꯠꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯑꯒ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯕꯁꯤ ꯃꯤꯅꯠ 10 ꯀꯨꯟꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯤꯅꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯕꯒꯤ ꯄꯣꯠꯇꯨ ꯃꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯄꯋꯥꯔ ꯂꯩꯖꯔꯤꯕꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯉꯒ ꯂꯩꯊꯣꯛꯏ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯃꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥꯒꯤ ꯃꯣꯠ तसेंगना चुम्मे हौजी हौजिकता अखोगी थोगलिबि इरांगसि सेंटरनबु लोसनबिगे हारबा स्टेट की बीजेपी गवर्नमेंटनबु लोसनबिगे हारबा यामना लाई पुनमक्सि स्टेट की सब्जेक्ट नि स्टेट गवर्नमेंट की सब्जेक्ट नि हाइजनिंग अदुना सेंटर की यका येंगदना स्टेट लेबा बीजेपी गवर्नमेंट सिना नरेंद्र मोदी की अदुगा अमित शाह की यका दुदा थबक तौदन लेरे हौजिकसे थोगलिबि इरांगसि लोसिनबगी महुत्ता मखोइना इलेक्शन की दमकता वोट फंगनबा वोट खोमदुन लेबा कम्युनिटी खुदिंगमक्तगी कुकी की कम्युनिटी तगी बु ओइरो मैतै की कम्युनिटी तगी बु ओइरो नागा की कम्युनिटी तगी ओइरो मकोई दि वोट फंगबा हाइबसे मकोइना सुंसोय सोयदा सरकार पाइदबा यादि हाइबगी मवोंग अमा तौदुन लेबा असिना मरम ओरकांदा हाइबा इरांगसिमक्ति मकोइन लोइसनबिगे हारगदि मिनिट 10 की मनुंगदा लोइसनबि याब इरांग अमखकनेबो अदुना मसी यामने हेन्ना नुंगाइतबा अमदि पेंदबा लई मणिपुर गुंबा पिखरबा लेबाक अमसे इंडियाना हिरम अमतदा थवैदबा यारोय करीना हारगा असिगुलबा अखोइगी लेबाकसिदगी मसक नाइबा मतिंग लेबा सानरोय मयाम अमना इंडिया की रिप्रेजेंट तौदुना अतोप अतोप कंट्री सिंगा सानबा की मसाना कयादा स्पोर्ट्स अचौ अचौबा इवेंट कयादा अदुगुलबा मिंगचत पुरखिबा मणिपुर मचा सिंह पोखिबा अदुगु इरमदा मणिपुर अमनी अदुना भारत की मिंगचत पुरखिबा सिंगुला मणिपुर दा ngasi ki tangdu leitadana amaga amaga hana hanba suna hanba punna maksida tawriba thabak singa se tasengna maki ngasi ki kano sina ekhoi sarkar sina handana yangmam thokte leiriba leingak sina masi khangbida ba haibasimak yamna laibak thibani adana mase gumba tanja sida aikoina singulaba sarkar se thajaningai leitre karimam tada hiramam tada aduna aikoi yam cheksinna lakadaba election sida aikoi chap chaba haiba manipur praja session kuna mangna बीजेपी की पार्टी से दोल से कोई पराम तंबीबगी तंजादो सुंसो सुन यौरी है नहीं थमजगी तो जब मखातन ओजादा की कोइना खंजनिंगबसी हुजिकसी ओजा मणिपुरदा हुजिकी थोइबा मैतै अमदि कुकी अमदि नागा कुकी इरांगसी लोसिनबा ngamnabagi damakta ko manipurda president rule फाव सही अमा थमग्राबने अदुनसु अरेम तागरे मखाताना मुक अनोबु लेंगाक अमा सेमगा हुजिसि लेंगाक तसन तौरी सिनसु इरांग लोसिन मंगमदि अरेम तारी अदु कईगुंबा कांग्रेसना सेंटर नत्रग स्टेट लेंगाक पैरागदि ओजा हाई बिरांग शॉर्ट टाइम दरो सिमंगमगनि हाई थाजबलि बिरोजा ए याम चावना लेजे करीगुंबा हाइबा लेंगाक से मतंग इलेक्शन दि सुंसो सोदन कांग्रेस नमा सुंसो सोदन कोई लेंगाक से सोदन पाइगनि सरकार सो सेमगनि अदुना असिगुंबा तांजा सिदा सरकार से कोई कांग्रेसना सेमलप तारगदि कोई कांग्रेस की आइडियोलॉजी जाति अमगा यामना नुंसी चानना लेमिनबा अनेमबा अवांगबा अचौबा मचा अमत खाइदबा पार्टी कांग्रेस पार्टी महात्मा गांधी जी की नेहरू जी की लोनना मणिपुर स्टेट कोई हानसु चीफ मिनिस्टर ओइबिरंबा ऑनरेबल कोई सार इबुबिगी लिसिंग मखादा हौजौजिकसो मणिपुर प्रदेश कांग्रेस कमिटी की चेयरमैन प्रेसिडेंट ओइबिबसिगी लिसिंग मखादा सुंसो सोदना अथुबा मतमदा सरकार हेक पाइबगा यामना अकेन मतम मनुंगदा हारिब इरान से सुंसो सोना शांति पोलकनी हाबि सुंसो थमजगे थगसयो जाबो ओजा हौजिकसिम हौसागी इलेक्शन सिगे मानदना हंदक लाकदो इलेक्शन सिददी यूथ सिंगसि ओजा थवाई याम योसिलपगुम दव थवाई योसिलपदना तना यूथ की ओइबे कैंडिडेट फवा केंद्र खरददी थरपै मामी याम तरय ओजा हौजिकसि यूथ सिने इलेक्शन योसिलपसिगी मतंगदा ओसे अफबनी हाय लौगद्रा ओजा फत्तबनी हाय लौगद्रा सासि मतंग ओजा वफम खितंग थंबि मसी भक्ति यामना फैना लौजे मरमदि यूथ साइबसी अखोइना तमनिबसी अखोइगी पांदम अदुगा अखोइगी आशा पुनमक्सिदि यूथ तनी मरमदि यूथ सिदि
ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔꯒꯤ ꯃꯈꯣꯏꯒꯤ ꯄꯤꯂꯔ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯌꯨꯠꯁꯤꯡꯁꯤꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯟꯊꯣꯛ ꯂꯩꯁꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯃꯃꯥꯡꯒꯤ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯇꯥꯟꯖꯥꯁꯨ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥꯁꯤꯒꯤ ꯃꯤꯍꯨꯠ ꯈꯟꯕꯁꯤꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯇꯉꯥꯏ ꯐꯗꯕ ꯇꯥꯟꯖꯥ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯟꯗꯛꯀꯤ ꯃꯤꯍꯨꯠ ꯈꯟꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯕꯨ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯕ ꯑꯗꯨꯝꯕ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯤꯜꯂꯛꯄꯁꯦ ꯌꯥꯝꯅ ꯐꯩꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯚꯥꯞ ꯇꯥꯗꯕ ꯈꯔꯅ ꯄꯥꯡꯒꯜꯒꯤ ꯃꯩꯇꯩꯒꯤ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯍꯥꯏꯕ ꯅꯠꯇꯅ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯐꯦꯁꯕꯨꯛꯇ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃꯕꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯦꯞꯁꯟ ꯏꯔ ꯊꯥꯒꯠꯅꯔꯛꯄ ꯀꯦꯞꯁꯟꯗꯨꯗ ꯑꯃꯨꯛꯀ ꯃꯥꯒꯤ ꯀꯃꯦꯟꯁꯤ ꯅꯠꯇꯕ ꯀꯃꯦꯟ ꯀꯌꯥ ꯄꯤꯁꯟꯅꯔꯒ ꯑꯃꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯈꯔ ꯌꯥꯝ ꯇꯣꯏꯅ ꯆꯠꯊꯔꯛꯂꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤ ꯃꯇꯥꯡꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯃꯥꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟꯁꯦ ꯄꯥꯏꯔꯗꯅ ꯇꯣꯉꯥꯟꯕ ꯀꯦꯞꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯅꯔꯛꯄꯁꯦ ꯃꯁꯤꯃꯛꯇꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯗꯤ ꯃꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯑꯁꯥꯡꯅꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯤꯐꯠꯇ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅ ꯈꯛꯇꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯟꯐ꯭ꯂꯤꯛ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯃꯔꯛꯇ ꯊꯑꯣꯏꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅꯅ ꯇꯤꯟꯅꯗꯕ ꯑꯗꯨꯒꯨꯝꯂꯕ ꯂꯣꯏꯅꯗꯕ ꯃꯤ ꯉꯥꯛꯇꯅ ꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯑꯩꯈꯣꯏ ꯀꯝꯃꯨꯅꯦꯜ ꯊꯣꯛꯅꯅꯕꯒꯤ ꯏꯔꯛꯄꯒꯤ ꯑꯗꯨꯃꯗꯤ ꯃꯈꯣꯏꯅ ꯃꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯆꯥꯛꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯤ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩꯗ ꯃꯁꯤꯒꯨꯝꯕꯒꯤ ꯒꯃꯦꯟꯁꯤꯅ ꯗꯥꯏꯇ ꯂꯩꯅ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯊꯤꯒꯠꯄꯤꯗꯅ ꯑꯩꯈꯣꯏ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯋꯥꯡꯅ ꯊꯝꯕꯤꯔꯀꯥꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯒꯗꯤ ꯃꯁꯤꯅꯁꯨ ꯊꯧꯗꯣꯛ ꯃꯆꯥꯗꯒꯤ ꯑꯆꯧꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯃꯁꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯁꯤꯒꯤ ꯁꯣꯔꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯏꯄꯥꯛ ꯇꯤꯚꯤ ꯅꯤꯎꯁꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯈꯔ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ